ताइबंग पानबना नुंसीबाबुदी जत्तवी तगमसु मपान थोंगी सक्सुना सुमतखरबा मियोइसिंगना नुंसीबा प्रेम मोहब्बत की मिंगदा अपाम मिहौ हाइबदि काम पेशनबु सक ताखरे नुंसीबगी महुत सिनखरे मसिगी मरम अमदी तसेंगनमक अखोइगी मरक्ता असेंगबा नुंसीबा लैतबा अमसुंग लैरबसु यामना नेमबा मरमना नुंसीबगी मसक असे मांगदा लाक्तबनी अपाम मिहौगी मसकना मांगदा लाक्पनी यूसुफ जुलेखा की मपुंग ओइबा वारीसु नुंसीबा प्रेम मोहब्बत अमसुंग अपाम मिहौ काम अनिगी खिन्नबा ताकपा अनिगी मुखाइनबा नुंसीबना माइ पाकपा हाइबदि आरोइबता नुंसीबना माइ पाकपा अदु उतखिबा मपुगी सेंखरबा वारी अमनी हजरत यूसुफ अलैहि सलाम न नुंसीकी अल्लाहबु महाकी नुंसीबना महाकी खुसेम हाइबदि मपु महाकी खुसेम मखलुक क्रिएशन पुनमक्ता संदोरई कोनसिलई कनागुम्बा नत्रगा कनागुम्बी अमदा नुंसीबगी मिंगदा महाकपु सेंबीबा अल्लाहबु काउरीबा पोकपीबा ममा मपाबु तोंगोइनबा ngamliba महाकी मफमदा नुंसीबा लैते सुमतपनी अपाम्बनी नुंसीबदी अल्लाहदा ममा मपा अमदि लोइनबीगी मफमदसु सुपतगी सकफम अमतनी खेनबा हाइबबु मागी मागी तोंगान तोंगान बा हक ngakpagi matang lakpadani नुंसीबदी यामना विचार चुमगदबनी इंग थगदबनी मसिदी थमोइदगी थोरकदबनी अमसुंग थमोइदा लैगदबनी अल्लाह तालादा अमदी ममा मपा मसिन मनाउदा नुंसीबा सक्सु येंगदे थमोइ येंगी लोइनना हाइबदी लोइनबा लोइनबी अमदी लोइनबा लोइनबी ओइबा याबसिंगदा सक्सु अमदी हक्सांग कयात के वखन थंबना नुंसीबगी मथक्ता अपाम्बा हापकटली मपान थोंगी इथिलदा यामना सटली असिना अपाम्बा ख्वाइदगी हंथबा हाइबदी मपान थोंगी सक्सु मसिगी मखा पोंदबा अमसुंग खुदोंग चाबा अमसुंग खुदोंग चादबा मालेमगी ओइबा पुनमक असिगी वांगमता कथोकपगी गुण ख्वाइदगी वांगबा मफमदा असेंग नुंसीबगी थाकसु ख्वाइदगी वांगना फंगनी असिना दोज कुन चेंदबा अल्लाहदा नुंसीजबदा अमकपा खुदिंगदगी सेंगबा नुंसीबा हाइबदो फंगी असेंग नुंसीबगी मफमदा सक्सु अमदे हक्चांग कयात की अपाम मिहौगी मफम ओंथोंगना पीई मसे पुक्सेन सेंगबा थमोइ सेंगबा नत्रगा इखलास की मसक अमा ओइगदबनी असिना असेंगबा थमोइ इखलास न थनबा मुखलिस अमगी मफमदा असेंग नुंसीबा फंगनी यूसुफ अलैहि सलाम न हाइखी नोमोदोल खेतना वांगना पाइबी होमाइ कौबी उसेकना अपाम्बदा ngaउबी सेंदांगी साजत चटपदा लांगथुनरबा मखोइदौना मांगद्रबा मपुगी मनाक नकना लैरबा महोमबु थादोकलगदरा लारिक असिगी लमाइ निफोनी थोइदि यंगबियु मनिंग तंबा ताइबंग लमजाउदा लैबदगिदी मसागी ईमान कंजबगा हाइदि कंजलगा कैसुम संगदा लैजबनी हेना पामजकी हजरत यूसुफ अलैहि सलाम जुलेखाना मसागी अपाम्बा फंगद्रबदा लान मारान सीजन बिदुना महाकपु कैसुम संगदा थमजिन बिखी यूसुफ अलैहि सलाम ना कैसुम संगदगी थोलक्तुना मिसर लैबाकी वयन थौदागी थबक मखुत्ता तारकलबा मतुंग कुई कुइदना जुलेखागी मपोरोइबा लैखिद्रे मतम असिदा जुलेखा सही निफु सुखरे लाना अपाम मिहौरुबगी अमदे यूसुफपु लाना मरान सीदुना बंदी थमखिबगी अनुताप की मैसाक थमोइ लयुम तुमना साक्थिख्रे ना जायजना जायज ओइरकलबा मतम खक्तदा मसागी मफम असेंग मुकाम फंगलबा खक्तदा यूसुफ अलैहि सलाम हलखी मागी मुंशीदा जुलेखादा अइबने इरी लमाई यांखैगनी थोइदा हजरत इब्राहिम अलैहि सलाम अल्लाह की मरुक की शरीयत की मतुंग इन्ना थौरांग चाउना यूसुफ अमसुंग जुलेखा लोहोंग बिखी हौजिक लारिक की मखा ताबदा लोहोंबगी मतंग असि लाक्चगे मांगजौनना नबी मैगंबर सिंगना मिसंगी पुंसीगा खेन्नबा अमदी मखोगी पुंसी असे अचौवा पाउजेल अमगी पांदमगा लोइनना लाई हाइबा असिनी यूसुफ जुलेखा की वारीदगी खंगबदी मियोइबगी नुंगी साफु अपाम मिहौगी पांगल अदुना जुलेखा की ngaliङैगी बिचार लैत्रिबा अहानबा महौसाना महौत सिल्ली हाइबदी अपाम मिहौ अदु अहानबा महौसा अदो तसेंगनमक बिचार लैत्रिङैगी यूसुफता महाकना पामखिबा मिहौखिबा अदुनी अदुगा यूसुफ अलैहि सलामना मियोइबगी नुंगी साफुबो बिचार पुरकपा हाइबदी अनिसुबा महौसाना महौसिलहनबनी हाइबदी नफ्सता हाइरगना अहानबा नुंगी इथिल नुंगी इंसिनबा याथंग अमर अदुना ओइनखिबा मसागी नफ्स अम्मारा अनेम्बा थाकी मसा अदुना
Zulaikhabu Yusufki masung langi ngausit na kibani ani subada Yusufki matang lakpada Yusufti napsa amara habadi nungi insan ba yathang sing sapu sing amadi hukum sing ado masana laushillaba matungda amasung madubu achumaran thiraba matungda madubu warakhraba naps putazgya tawkhraba sengtokhraba warakhraba adugumba napsni masani aduna mahakki mahusase ani suba mahusani sengdok laba dhatu gumbani sengdok laba sana gumbani sengdok laba thau gumbani mioibana loina jarak panungi sapu singbo achum aran hisab ta purak pada miram sat thorei haibadi sengdok laba lamsat miram sat thorei afaba akhlaki hasna fazaba akhlak thorei thawong asibu ahanba mahusana anisuba mahusada lakpa natraga napsa amarana lapsa lawamadagi napsa mutmainda lakpa hainaso mahausa nainaron natraga tasawuf ta khangnai thawong ado Yusuf alayhi salam na punsida mai pakpa haidi mai pak na pangthokdana utkhi masi mapu mahakki thawda ado haibadi lakadaba umatki mirol singda tambiramba chawapara phajaba para amani Islam haibase thawong sigi khwaidagi phaba lambini hawjik amuk aikoi lariki makhata bada laksi Yusuf amasung Zulaikha luhongba Misar habadi Egypt leipak wain thangdagi thabak Hazrat Yusuf alaihi salam da sinnaraba matung ikui nana katfiranai aziz ador manggadaba lamdam sidagi manglaroidaba lamdam pangkhare taibang pan thadokkhre Bayan bin Walid na matam sang na ningba kaibagi ipakta ta aduna lairak labi Zulaikhabu nuwaijaba penjaba phanghaning lammi amasung ningba thunghaning lammi Yusuf alaihi salam da mabu lohongna na bagi wachat wanomba hawrak lammi matam sang na nomodi lakhini haibagi wakhanda magi nungsibabu ngaiduna lairakpadagi Zulaikha di magi sakpham on khare masa do pungkang kangsin khare magi taruba misna thamban manbido pungo ngauthok khare thamoi cheklagi masadi nungsi sadan ba mahangna kakhare nungsi kaina saithengbu khangbada magi thot nawa ningthi jarabi thanin thaja ikai rapi sakpham pomang mangkhre lawai koren thaktagi amuba samlang ngau khare matamgi isenbu kaina nungjauna panthing khibana isel da tawthajabasu ngamdare ipalda taubagi mahutta ironungda lublakle tasengna hairabata mahaki najaiz oiba pami haw punamakado chakthekre nongmadi soidana kenan gi thaja maithong palaba pakhang dugi nungsi nong hodagi apam laija khiklen chai rakhini amasung kangluraba thamoi gi lamdam du da nungsi yening hulhalkhini apam bachekla na ningjaba pamel gi phaira thakta tongladuna khobong na nungsi saisak tamlakhini haibagi wakhanda mikok khuding hingjarakpa Zulaikha do Bayan bin Walid na duti oijadana Yusuf kisinban thongdagi nungsi leipon yabagi wahi taba phanglabada kumlang nifu chalurabasu punsi ado chahi 18 gi 19 gi inkhalagli bi sabi oirakli phangna khare thawaiga khainaruraba haksanga khaidoknababu yadare thawaidagi haksangdagi thawaisu ningthoduna lenglamle aikhoina lengamdraba mukta pareng adubu Hazrat Ibrahim alaihi salam Allah gi marukki sariat ki matung inna thawrang chawna Yusuf amasung Zulaikha lohongbikhi amasung makoi ani nuai yaifana charon churon ta na panakhi Zulaikha masa ahum poklammi nipa ani amasung nupi amma nipa ani dugi maming Misa amasung Ibrahim kaurammi amasung nupi duna Rahmat kaurammi Saktang batsahi amasung Yusuf alaihi salam gi masin manaw sing Misar da lakpa leptaba matamna ayuk wairambadagi numidang wairam oirakpagum numit tha sahi kumja kaya hairakle Sam Iraq amasung Arab laipak sin thongna saktang bagi saitheng phanglare amasung mipung khutingmak awaba amasung nang tharakpana no magi chara thiba ngamnaraktre awabagi khonjenna nomodon khet anilakle saktang badi aduna yot ki palon lalakle Natramane saktang bata hingchababu yawramale sandorakle makhoina awa ana maikai mari thunglakle thingjan khre makhoina naha ahal singduki harau bagi thongando yot ki kolon panduna kenal leipa ki misingsu saktang bagi isauda Iraq na bahorakle saba phangda bagi mairina makhoi ge khang bakan bagi uful lairikto nungsita saithorakle amasung nupi
angang punamak awabase khangba ngamnaraktre yaurak chaktang chahi aduna kenan leipak sin thongna thongningai posak leiraktre funga khamren maihaure funga khamren maihaudre matam asida Hazrat Yaqub alaihi salam gi masasing magi manakta laklammi Hazrat Yaqub alaihi salam di Hazrat Yusuf alaihi salam ga kaina khiba matamdagi masasing dagi thapna huzara maduda mahakna tengtha sang kaujaba amata lelammi leirammi masasing gi awa pauta bada Hazrat Yaqub alaihi salam gi thamoi gi asokpa do amok inau naurammi masasing na mangonda misar gi aziz na atopa pot ka chinjak ka ona duna pi haiba tai makoi su chatlaga pot ka chinjak ka ona ruge amasung makoi misar gi chatnana ba utpiu hajarami saba phangdabagi awaba do koknana ba masasing misar da chatpa haiba do mahak yarami Binyamin yaudana masani patara ado makoi gi areiba pot utki sayang thakta hapladuna khonglei thu na misar gi maikai tamkhare masani patara ado lengoi langbi lambi gi awaba khangladuna misar yaurakle misar gi misingna wang chauraba ni patara ado ubada ngaklammi tasengna mak hairabadi misar habadi Egyptian sing di mahausana chauk sangi adugi mathakta machin manaw tara aduna he na chauk sangba yengbada mithanba ado angpa oirammi konungda Hazrat Yusuf alaihi salam na aziz gi phamphamda phamduna phamnai ba punamak tin ba pungphamda machin manaw sing ado changchillaklami Hazrat Yusuf aziz gi posak libas set pa amasung sahi kaya unakhidaba aduna maram oiraduna machin manaw sing aduna mahak pu khangba ngamlamde Quran surah number 10 gani thoi ayat number 59 Hazrat Yusuf alaihi salam na hanglammi nakoi kadai dagi lakpano karam na leipak asida lakpano nakoi gi apamba karino makoi na khumlammi aikoi sam leipak tagini waraba matam asida nahaki naming tajaduna chinjak thiba laksabani Yusuf alaihi salam na makhatar I nakoi jasusni nakoi leipak sigi lanmi masing khangge lakpani aikoi gi leipak ki lamit tumit khangge lakpani masigi matungda nakoi na sam amasung room leipak ki ningthauda chatlaga landa hange tawbani machin manaw sing aduna amata oina khumlammi aikoi na jasus oiba haibado Allah na ngakpi sanu aikoi di paigambar singi masang masuni aseng bagi dharani mani mukta gumlaba aikoi gi tara ase thawan misak mapai amatagini aikoi gi ipa ipudi lairam len tabu yengba mini aseng bataibung pan bagi apha phata yengba mini are pathawan misak amasung graha ge apha ba pungpham sing karigumba amatagi mateng yaudana makhoi gi langlaba pokning singna oi juk kaya tungsil laklaba atoppa bidiana gya loksing na makhoi gi masada numit kum langi amasung madu tambagi awaba yaudana khangi puksiel chauraba Allah gi Israel gi paujel puksiel chauraba aziz gi nakong yawhal langbani ningjai aziz gi pizza pamudaba pina haleng daba adui mapau tajatuna chaktang bakum asida naknaba leipak kaya muk leipak asida hingnan nabagi te sengjel thira bakum hangdoktuna thambiri ba thaujan gi kaithong dugi pinabi ba khara laujaraga agang singi marup mapang singi amasung aikoi gi tungin ba singi thawai dadi kanana ba aikoi lamdam sida laksabani Yusuf alaihi salam na hanglammi apok padi hingli bara natraga taibang pan thadokhrabra makhoi na khumlai hingli Yusuf alaihi salam na samtharai mahakti karamba makhalgi mino magi sinpham karino mahak karamba matam haibati mahak karamna matam leli nakoi gi nansin na naw kayano makoi na hairammi aikoi gi Walid sahab ipa ibungodi ina khunba mini yamna ahal oire Ibrahim alaihi salam Allah gi maruk ki masuni mahaki magun takpa mingdi Israel ni paramna chingba gunna leitengi aduna samaj bo tongoi naraga Allah gi maikai da onsin khre aikoi isin inaw taraga ni thoini aikoi dig hena faraba paigambar gi magun chen ba amadi kaisana chakhre ipana paw asita bada khangam daba mioi bagi hauna sana lakhat khibadagi mahak aikoi dagi irak tagi tonga na laikhre amasung fakir amagi punchi len khre mahak mi amattaga tinnakhidre masa ado numit kumba masa ado kaina khibadagi pekruk leigum tengtha phizon na kupsan khre amasung masa ado masagi pirang tana ising thambalgum leikhare
सही कया कुमोनना हुजरा अमदा खूरबा खूखिबना मदुदा बासीगी मचिनगुम ओइरबा लेरकलेदो महाक्ति मिलु पिरांग यहौना काइना सैरोन नुंगोना लेप्ता सैसक तमदुना मांगख्रबा मसा अदो पोकलंबा ममादुना कोंग्लेंग अदु मक्तदा अतोपा मुक्ता अमसु पोगलकपगुम मसानिपा अमसु पोगलई यूसुफ अलैहिस्सलाम ना वफम असि तारबदा हंगलई अतोपा मसादुगी ममिंग करी कौई मखोइन खुमलई मागी ममिंग बिन्यामिन कौई महागना मखा तारई महागपु अदुमना कौबदी करिगिनो मखोइन हाइरई अंगांग अदो पोकपदा ममा लैखिदबा मसा अदो बिन्यामिन कौई अंगांग अदो पोकपदा मागी ममा राहिल कौबिदो ताइबुंग पान थादोक तुना चतखिरमी अखोई इपाना ममा लैत्रबा मुक्तादो मागी पाम्बोम नोंगदा योगलई नुमित की मैसा लांगहंदे यूसुफ अलैहिस्सलाम ना हंगलमी लेपाक असिदा नखोइन हाइरिबा पुनमक असे चुम्मी हाइबा खंगबा मी लैबरा रुबिन ना खुमलई अखोई साम लेपाकतगिनी दिन इब्राहिम चटली अखोइदि अखोइगी मगुल लैरबा पारी पुरीना मरम ओइरदुना तोमथिन ओइना लैबनी अखोइदि हानाना खंगदुना लैरबा पोतो अमुक हन्ना खंगहनबा पामदे असेंग सना अदो चांग येंगनबा मैफू अमुक दरकार ओइदे यूसुफ अलैहिस्सलाम ना मखा तान हाइरई आई वहांसिंग असे हंगबा लेबलोय नखोइन आइगी चिंगनबा कोकहंद्रिबा फावबा अदुगा नखोइ लेपाक असिदा ललोनबा लाकपरा नत्रगा लान तौगे लाकपरा हाइबसे सेंदोक्ट्री फावबा नखोइना लेपाक असिदगी हनखेबा मतमदा नखोइगी मनुंगदा अमदी लेहौबा ताई अदुगा नखोइना नखोइगी नपाव अतोनबदो नखोइगी नपाव अतोनबदो पूरगा हलकपा ताई ननाव अतोनबदो पूरगा हलकपा ताई मदुना चिंगनरिबा पुनमकसे कोकहनगनी वफम असे मचिन मनाव पुनमक यारमी यूसुफ अलैहिस्सलाम ना मखोइबो नुंगाइरबा मफमदा लेहलमी चाना थंगनबा सिलमी नोंगालगा मखोइगी हु लौबा पामलमी मदुगी दमकता मखोइना पुरकपा गेहुगा ओननबा पोटसिंग पुथोकलकलमी मखोइना पुरकपा पोटो मिसरदा अवाटपा लेते यूसुफ अलैहिस्सलाम ना लोना मखोइना पुरकपा पोटसिंग अदो मखोइगी खाउसिंगदा हपसिलहलमी मखोइना पुरकपा पोट लौदबा मखोइना गेहु उट मपोट अममम पिरम्मी कोनुंगदा मचिन मनाउसिंग अदो नुमित हुमनी लैरबा मतुंगदा यानखिबगी मतुंग इना मिसरदा कना लेहौ गदगे हाइबगी सिथि खेला तौरम्मी अमसु लेहौगदबा मी अदोस सिमाउल ओइरम्मी मखोइना मिसरदगी चलमदाइदा यूसुफना हाइरम्मी नखोइ ननाव अतोंबदो पुरउ मंगोंदसु गेहु उट मपोट अमा पीगनी नखोइना माबु पुरक्त्रबदी नखोइदा चिंजाक पिररोय अमसु नखोइबु आइगी इनाक्ता चंगहलरोय मखोइन हाइरमी वफम असी अखोइन इपादा हाइजगनी अमसुंग अजीजगी याथंग इन्ननबा तौजगनी मखोइन सिमावनबु मिसर थमलमले अदुगा केनानगी दमक्ता खोंसानख्रे मखोइन केनान यौरगा थोखरेबा थौदोक पुनमक मपादा तमलम्मी हजरत याकूब अलैहिस्सलामना बिन्यामिनबु मिसरदा पुबा पामलमदे मदुबु मसासिंगना हाइजबदगी ममैदे यारम्मी मखोइन मिसरदा बिन्यामिनगा लोइनना अमुक हन्ना चलमदाइदा याकूब अलैहिस्सलामना मसासिंगदा हाइरम्मी फत्तबा मित्तगी ngathoknanaba nakhoina saharda changba matamda thong amadada changanu tongan ba thong changu haibati tongan ba thong singda changu Quran sura number 10 gani thoya number 34 masa singna haijabadagi Hazrat Yaqub alaihi salam na Hazrat Yusuf alaihi salam gi mafamda chithi ama irammi amasong koyet amasong khodol oina tharammi mado Yahuda amasong Binyamin da sinarami manaw masin manaw singado misar chatnaba sem sabal loiraba matungda makhoi punnamak Binyamin yauna khongsan kre lambi lamsang chatlaba matungda makhoi misar leipak yorakle mapana taglakpagi matung ina makhoi tongan ba thongda changduna sima unna leiba mafamduda changlakle ahingduda sima unna machin manaw singda aziz na mahakpullu na tawagi mawong amasung nungai na thambagi wari lirammi nongalaga makhoi aziz gi darbar la chatlammi sithi amasung koyet ado mangonda pirammi madu ubada Hazrat Yusuf alaihi salam yamna harawrammi Hazrat Yusuf alaihi salam na chaklel ama langlammi maduda phampam ama da mi ani phamlammi asumna phamnarakpada Binyamin naitom tarammi matamasda Binyamin na matam sang na ukhidraba mayamabu ningshiklaklammi
amasung ningba kaibagi pirang magi mamittagi sintharaklammi phijang marumdagi Yusuf alayhi salam na Binyamin gi mawong adu urammi maduda manawbu nungsibagi lisingna henduna Binyamin bu manakta kausillaga phamhallammi amasung hairammi he Binyamin nahakna yarabadi ai mangkhraba Yusuf ki mahut oirage Binyamin na maduda khumlai nahakti yamna wangkhre Azizna Ibrahim gi imung manungi miga naknaramlabadi kayada nuwairamgadaba masidata Yusuf alayhi salam na kuina lotuna laibang ngamlaktare hairei ai nangi mangkhiba nayamba Yusuf adumakni masi kanadasu khanghanganu Binyamin na ngamkhai leitana harawrammi amasung hairei ai misarlagi halaroi ai nangondagi lapna laibang ngamlaroi Yusuf alayhi salam na hairei ai madu tananaba lausing ama tauge Hazrat Yusuf alayhi salam na machin manaw singbu ningthijana saba tawhallammi amasung nungaina lehillammi aduga mahakna lona sinduna Aziz gi mukta hatlaba thakna tengkot ado Binyamin gi khawda hapsilammi Yusuf alayhi salam gi machin manaw sing Kenan gi damakta khongsanana ba kolung thadorakle matam aduda mi kharana makoi ba thatlaga lawraklammi he langphai satpasing nakoi punamak huran bani Yusuf alayhi salam gi machin manaw sing ado yam nangaklammi amasung leisillaktuna hairaklammi nakhoina hairiba si karino nakhoina thiriba karino makhoina khumlakhi Aziz gi thakna tengkot mangkhre kanagumbana madu piraklabadi gehu ut mapot ama pigani maduda Yakub ki masasing hairei wasaktuna hairi aikoi leipak asida fattaba tawba lakpan natte aikoi huranba misu natte Quran surah number 12 ayat number 132 Aikoina ut phawba machin punsinduna thammi makoina nakoi gi lawbukki mahi marong upal gi manasing charugani haiduna makoina nakoina aikoi bu fataba thabak amagi damakta maran chire matamasida Yusuf alayhi salam paw puraga hairei Yusuf alayhi salam gi paw pubana hairei magi khawda thakna tengkot yauramba mida kari dandi pigani makoina kumlai mahak na namthak tawbagi damak awaba phangsanu mahak minai oisanu mangki bapot bapu adugi misargi misingna Binyamin gi mayamba singi khawsing yanglammi maduda tengkot ado phanglamde hairiba tengkot ado Binyamin gi khawda phanglammi masi ubada Yakub alayhi salam gi masasing ikai bana maru luklammi makoina Binyamin da hairei Nahaki napadi farista singbu thazaba lairei pak masa singi marupni nahak na asum na maral leitabagi fiji finada namthaki leikhom taisinba amasung achumba chatpa imung manungi mi singbu dharma leitabagi maral gi ten thahanbase ikaidabra Binyamin na mahak aranba tawi haibase yaramde adubu mangonda hanglammi madudi karamna nangi khawda tengkot adu yaramlibano masi kanana tawribano Binyamin kumlai aigi pot marakta tengkot haplamba mi ase nakoi lon pot halakpa mi adu oirangbani ruhin na hairei madu soidana oigani misarki Azizna aikoida tawriba law asi karino khare yetnaraba matungda paw pubasing aduna Binyamin bu Aziz gi manakta pokhirami amasung hairei Binyamin huranbagi maral leirabadi mayambasu Yusufsu maduna mamangaida maral leikhi Quran surah number 13 ayat number 108 Masida mayambasu huranbagi maral leikhi haiba ase angang oiringaida Yusuf ki makhwangda khwangli phangkhiba adubuni haiba mot pi nei Hazrat Yusuf alayhi salam wasing asi tabada sawbagi ngamkhai leiramde mahakna masin manaw punamakpu dandi pinaba hukum tawrammi madu tabada simaun mangda chongthori amasung hairei he Aziz aina mikopasida lawrabadi Miron binupi punamak angang tagani Yahudana asumna hairei aina nong sabu macet sagaiba amasung samugi maya satpangamgani matamasida atei masin manausing aduna so hairei aikoina nangi lanmi punamak manghan bangamgani makoigi nungthil ahing olhangani aikoigi inawbo puraga aikoigi lepakta hangani Hazrat Yusuf alayhi salam na machin manaw singi asaw badu khangladuna mahaki machani pa Ibrahim bu tunglom da chatlaga Yahuda amasung Simaon gi manangbanda naldo hairami
Hazrat Yaqub alaihissalam gi imung manunggi mida top mawang ama lay karigumba makhoi gi mi amana chawrabadi Hazrat Ibrahim gi suthangi mi amana chawriba mi adugi manamganda nalabadi mahaki asawba to nemi Hazrat Yusuf alaihissalam gi masana makhoi gi manamda nanbada makhoi gi asawba to nem thakare maduda makhoi ngaklammi tanja aduda lanmi singna makhoi bu kosillammi amasung bandi ohillammi makhoi bu hatpagi damdi pirammi matam maduda Yahudana hairammi aikoi gi ipadi macha mangkhibagi awa maichak poduna leiri nahakna masa atai sibu hatlaga maduda amabuna minai ohinduna thamlabadi nahakna kayamat ki numitta mahaki maral karam na ngathok pangamgani nahaki naral karam na ngathok pangamgani aikoi gi ipadi yamna so ahal oire aikoi ga mahaka Binyamin bo soidana purakani haibagi yanaba amagi makhada lakpani madugi sakhi di haibadi gawadi Allah na oibi kharabani nahakna aikoi bu thadok piduna Binyamin yaudana hanba tarabasu ipada karamna aikoi gi mai ulugadage aikoi na khanjai Azizna soidana aikoi bu ngakpigani aduga Binyamin gi mahutta aikoi gi maraktagi amabu minai oibi hau maduna aikoi punamaki apamba thonglagani matamasida Yusuf alaihissalam da kumlai nangna aibu kaya da nemna khankhraba aina mikha pondaba mi amabu minai ohengani haiba se nahakna khanbara maral leitaba mi amabu maral leiba amagi mahut silhangani haina khanbara maral leiba bu thamhoba haiba se ningthawi chetnabini paigambar singi niyomni aini maramasina mahak po thamhoragani nakoi naral koktok piragani nakoi satkhro nakoi koksing ado kanbiba se nakoi naraibak phabani haina khallo aibusu nakoi busu khudong chadaba amuk thokhallagano Binyamin bu minai oibadagi lokthokpa ngamdrabada makhoi mayum kenal leipak tahanba takhre maduda Rubil na hairei aidi lamsidagi hallaroi ipana hallau haidri phawba natraga Allah gi apamba do aingonda khanghanbidriba phawba Quran surah number 12 ayat number 10 haina machin manaw singado misar thadorakle Kenan gi maikei tamlakle Kenan yaubaga mapada thokriba thaudok punamak tamle ahal oiraba Hazrat Yaqub alaihi salam di magi thawai oiraba macha ani manglakpada kapkhibana magi mabit ani mangal pomang khare he thawai takhal ahle nahakna marai thamoi ase chakthek ahle punchi se ningjaroi wakat jage madubu chakthek ahle nahakna aron bata leiba leiton se chatkhare do nahakti leiri aikhoi unabagi wasak adudi asa aduna madugi tumhalle do aihakpu chakna thomai dona khanjarui tengtharage khangamdraba kainaba asigi aigi thanung asida tengtharondi adubu chakthek halle nahakna